MLA के रोबिंद्रो की युमद नोंगमई कापसिलमले जेनिम्स की डायरेक्टर की युमद नोंगमई कापसिलमबगी मायोक्ता प्रोटेस्ट तौख्रे ngarang numidang pung 8 yankhairom tarakbada mayang Imphal AC gi MLA Kongkham Robindro gi mayang Imphal da leiba yum gi geta sakhang daba singna nongmai round mari mangarom kapsilam le adu moi namak thogdok adu da mioi amata asoga pandi yauki de haire thogdok asigi matang da mayang Imphal police na case ama lokhat khre amarom da ngaha numidang kakwa sem laikai da leiba Jenims ki director Professor L Deven gi yum gi geta sakhang daba singna nongmai maru tararom kapsilam bagi mayokta ngarang Langthawal Kendra Club Coordinating Committee amasung Langthawal Kendra Maida Paibi Coordinating Committee na wakat khongjang sangsin protest taukhre thogdok asigi matang da Professor Deven na phongdorok pada magi geta nongmai kapsilamba duna manaw nupagi karama akaya toy thokan khe tangdu laita driba matam sida asigumba misi mina thokpa yaba thogdok sing matungda muga na thokan biga no hojik punna leiminabagi matam ne amaga yengthinaraga de yekna bana khudong chaba lawgani haire Kangla da sangba yaraga ne Manipur da thogliba irang asina maram oiraga matam kuina Kangla da mi changba thingduna lakhiba do lakliba November 9 dagi de ayuk amadi numidang wairam ge working chatpa miyoi sing yauna Kangla manungda visitor sing sangba yaraga ni haina Kangla board ki member secretary su wairiba Manipur lenga ki commissioner art and culture ge M Joy na thadorok pa cherol na khangalagle